Manipur Technical University na National and International Institutions singa collaborate tawbagi MOU da khudyak pinaba yauna Institutional Development Plan finalize tawba Research and Development Policy Examination Regulation Transform tawbana chingba lam singda University asina mai pak na thabak tawba ngamle haina University gi Vice Chancellor Professor W Chan Babu na phongdokrai Wafam asi Dakhil Pata Labor University asigi Taramathoi Shiba Foundation degi thauramda phongdokhibani University asigi New Academic Block ta pangthokpa thauramadu VC Chan Babu na makha taraduna Ministry of Education ki ayaba lauraba matung University asida Smart Implementation ki process haure Smart EPR platform asida yawba ngamlagadi University asigi thabak thauram singda transparent accurate efficient oibata nadana leibag asigi leiriba University section singi marakta Thazaba ama purakpa ngamgani Ministry gi makha da paikhalakpa chakwa thaurangi oiba thabak thauram singdasu University asi yawba ngamlagani haiki University asida PhD research scholar hongfuma thoina tongan ba field da research chathari haiba wafam VC sina thamladuna chahi asigi academic session dagi MTech amadi MSc program mapung fana hapchin bangamba sima University asigi yam chawba khongthang amani haiki thoramadu da MTU gi registrar Ramananda Nomaikapam maruiba fampuba sing yauna University asigi oja staff amadi mahiroi kyana sarukyaki Thoramadu Sarukiakiba Department of Higher and Technical Education ki Commissioner N. Geoffrina, Manipur Technical University ki Vice Chancellor Professor Chan Babu ki liching makada University asina tuan ba Phil Singh da kumang chawsin mangamba simang thakaningai ni University asigi Extension Campus ama High Rock Engineering College da thamgadawriba sisu Vice Chancellor gi achoba vision ama ki makada pangthokpa ngamgadawribani University asina thamkiba pandamadu mipum khudimakna nauhauna na ningsingba Loinana University asina state amadi nation building da ajoba thaudang ama lawba ngamba oisanu haina phongdokhi campus ki sigi expansion ki matang da second high road government singing college ki building sa ki lawba kamani class to sigi matang da Intl ki campus oina pangthok si have to ko dia tadi proactively tawsi kosi akoisi ideas ko jokna sa sigi pangthok ko ko si tawsi process ko sigi ini tadi ada campus mau untuk bahasa yang terkata dari proses ini furniture jadi masalah ini logistics jadi quality season sebelum fencing jadi dan itu kan saya dia lebih macam saya kawan tu sih kan terus kan proses nak lagi dari equipment sama udah bahas faculty di program nak kena lebih apa ada tu dari program yang nak kayak thabuk tahu sih ada thabuk tahu ini pun mengai gitu I dedicated happiness Institute of Siki Department sudah higher education dah tahu tahu bagi commissioner dari bagi mengai betul. Makoi tadi sudah anu hasil